Numit kharani asida Manipur nong leptana Zubadagi kilometer Tamaga Humpurom Chatlaga Leba Poi Kulgi Chalo Turel Manakta Leba Trilu Kong Aman Lantok Naba Honabada Eeshing Nachen Thakibadagi houjik faoba thiba khngdri lady Thodok Asi Ukrul District ke Chingai Subdivision gi manung chaliba mafam asida nong ka hena chubadagi thodok adu nungthilgi pong mari makhairom tabada thokibane Maraibak Thirabi Nupi ani aduna fau khaoruraga mayum hallakpada khong adu lanthoknaba hotnabada eeshing eereina puthakhare mafam aduda suspension thong amata leite thodok aduda thiba khangdana leiribi nupi ani adudi poi khulmaktagi RS ngamraila chahi kuntra mapuroiba RS bharachung amade RK ramleira chahi kuntra mare mapuroibagi mingna RK Mathotmi kawi haire makhoi buthi bagi thabak chalo turel khongwal da leiriba poi wahong tushom chingai khungai chungloi sorapung amade jashami gi mafam kayada khunja singna thiba humbagi thabak chathare poi khulda taba chalo turel asi lanthok lansin taunaba suspension breeze ama sabina ba khunja singi maike degi matam kayagi mamangdagi matam dugi paliba lengakta taknaduna lakhibane adubu houjik faoba sabidana leire Thogliba thodok amadi hiramasi gi matangda hanagi MLA amadi former deputy speaker oiramba MK Prishor Simrena ayiba cherolama Manipur gi chief minister amadi DC Ukrul district ta pisinkhre